ꯌꯥꯍꯦꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯀꯅꯥꯝꯇꯅ ꯎꯍꯧꯗ꯭ꯔꯤ꯫ ꯅꯣꯡꯗꯨꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯈꯤꯛꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯚꯦꯂꯦꯟꯁꯨ ꯃꯃꯥꯒ ꯆꯥꯛꯈꯨꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯏꯕꯅ ꯚꯦꯂꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯨꯏ꯫ ꯗꯥꯂꯦꯟ ꯑꯣꯏꯖꯥꯠꯂꯣ? ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯖꯥꯠꯅꯣ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯁꯤꯗ? ꯅꯣꯡꯁꯨ ꯆꯨꯗꯣꯏ ꯇꯧꯏ꯫ ꯕꯣꯏꯅꯥꯎꯁꯨ ꯍꯜꯂꯛꯑꯝꯈꯤꯔꯣꯏ꯫ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯎꯅꯕꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯀꯥꯟꯅꯗꯦ, ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯁꯨ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯉꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯍꯦꯟꯗꯨ ꯃꯆꯥꯗꯣ ꯀꯔꯤꯝꯇ ꯂꯣꯏꯅꯔꯛꯇꯦ ꯐꯣꯟꯗꯨ ꯅꯠꯇꯅ꯫ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯕꯅꯤꯅ ꯆꯤꯡꯁꯦꯜ ꯍꯣꯏ ꯌꯧꯔꯝꯗꯥꯏꯗ ꯕꯣꯏꯅꯥꯎꯗ ꯀꯣꯜ ꯇꯧꯏ꯫ ꯅꯣꯡꯗꯨꯁꯨ ꯐꯨꯗꯤꯠ ꯐꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯨꯔꯛꯏ꯫ ꯅꯪ ꯀꯥꯏꯗ ꯂꯩ? ꯗꯥꯍꯦꯟ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯕꯣꯏꯅꯥꯎ? ꯑꯩꯗꯤ ꯄ꯭ꯔꯚꯥꯁ ꯉꯥꯏꯔꯤ ꯗꯥꯍꯦꯟ꯫ ꯌꯥꯍꯦꯟꯅ ꯀꯣꯜꯗꯨ ꯁꯠ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯆꯤꯡꯁꯦꯜ ꯍꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯖꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯄꯒ ꯅꯤꯕꯥꯟꯗꯣ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯅꯪꯒ ꯑꯩꯒꯁꯦ ꯑꯗꯨꯝ ꯊꯦꯡꯅꯧ ꯅꯠꯇꯕꯅꯦ ꯍꯥ ꯌꯥꯍꯦꯟꯕ? ꯌꯥꯍꯦꯟꯗꯣ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯤꯕꯥꯟꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯤ꯫ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯤ꯫ ꯅꯪꯅ ꯄꯪꯄꯥꯗ ꯄꯥꯈꯠꯂꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯅꯁꯥꯒꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯌꯦꯡꯕ꯫ ꯅꯪꯒꯤ ꯑꯉꯥꯡꯈꯩꯗꯤ ꯎꯗꯦꯗ꯫ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ? ꯅꯤꯕꯥꯟ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯒꯤ ꯃꯤ ꯁꯣꯛꯇꯕꯅ ꯅꯪꯒꯤ ꯇꯨꯡꯗ ꯌꯥꯝ ꯐꯔꯛꯀꯅꯤ꯫ ꯅꯪꯅ ꯉꯝꯃꯦꯅ ꯆꯠꯄꯒꯤ ꯍꯩꯅꯕꯤꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯅꯤꯕꯥꯟ꯫ ꯅꯪꯉꯣꯟꯗ ꯈꯛꯇꯅꯤ ꯑꯩꯅ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯗ꯭ꯔꯤꯕꯁꯦ꯫ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯍꯦꯟꯕ? ꯌꯥꯍꯦꯟꯗꯣ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯅꯤꯕꯥꯟꯗꯣ ꯒꯥꯔꯤꯗ ꯁꯠ ꯀꯥꯈꯠꯈ꯭ꯔꯒ ꯒꯥꯔꯤ ꯑꯍꯨꯝꯃꯛ ꯊꯪꯅ ꯊꯪꯅꯅ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯗꯨꯁꯨ ꯁꯨꯝ ꯀꯟꯖꯤꯜꯂꯛꯏ꯫ ꯆꯤꯡꯁꯦꯜꯗꯣ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄꯗꯣ ꯒꯥꯔꯤ ꯑꯍꯨꯝ ꯊꯧꯗꯣꯛꯈꯤꯕꯗꯣ ꯎꯕꯗꯨꯗ ꯊꯧꯔꯝꯕ ꯒꯥꯔꯤꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯒꯦꯠ ꯃꯃꯥꯡꯗ ꯌꯥꯍꯦꯟꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯒꯦꯠꯇꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯆꯤꯡꯁꯦꯜꯅ ꯅꯣꯡ ꯆꯨꯔꯤ ꯍꯥꯏꯕ ꯈꯟꯗꯅ ꯀꯧꯔꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯌꯥꯍꯦꯟꯗꯣ ꯂꯦꯞꯄꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯤꯡꯁꯦꯜꯗ ꯌꯦꯡꯂꯒ, ꯁꯅꯥ, ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯏ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯌꯥꯍꯦꯟꯗꯣ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯡꯗ ꯈꯨ ꯀꯨꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ꯫ ꯁꯅꯥ, ꯑꯩ ꯂꯥꯜꯂꯤ ꯁꯅꯥ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯃꯤ ꯃꯁꯤꯡꯅ ꯁꯥꯞ ꯁꯣꯜꯂꯁꯨ ꯑꯩ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯔꯣꯏ꯫ ꯅꯪꯅ ꯉꯥꯛꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯁꯅꯥ꯫ ꯅꯪꯕꯨ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯍꯟꯕꯁꯤꯁꯨ ꯑꯩꯅꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯄꯨꯟꯁꯤ ꯇꯦꯟꯕ ꯃꯔꯛꯇ ꯆꯜꯍꯟꯈ꯭ꯔꯦ꯫ ꯑꯩ ꯏꯁꯥꯁꯦ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯏꯁꯥ ꯄꯨꯝꯕ ꯆꯥꯛꯂꯒ ꯁꯤꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯂꯥꯏꯁꯪ ꯈꯨꯗꯤꯡ ꯆꯠꯂꯒ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯏ꯫ ꯏꯁꯥꯗ ꯈꯨꯠꯂꯥꯏ ꯑꯃ ꯌꯥꯎꯗꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯉꯁꯤ ꯈꯨꯒ ꯂꯩꯕꯥꯛ ꯇꯥꯗꯨꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯁꯦ꯫ ꯁꯅꯥ, ꯑꯩ ꯀꯔꯃ ꯐꯪꯉꯦ꯫ ꯅꯪꯒꯤ ꯀꯔꯃ ꯐꯪꯉꯦ ꯑꯩ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯌꯥꯍꯦꯟꯗꯣ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯏ꯫ ꯆꯤꯡꯁꯦꯜ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯎꯔꯤꯕ ꯌꯥꯍꯦꯟꯒꯤ ꯃꯇꯧꯁꯤ? ꯑꯁꯨꯛ ꯀꯨꯏꯔꯛꯄꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎ ꯎꯈꯤꯗ꯭ꯔꯤ꯫ ꯃꯤ ꯎꯁꯤꯠꯇꯕꯗ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯀꯣꯂꯦꯖ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯇꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯤ ꯍꯥꯏꯕ ꯃꯤꯁꯤꯗ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯖꯔꯛꯄ ꯌꯥꯍꯦꯟ ꯅꯠꯇꯦ꯫ ꯌꯥꯍꯦꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯃꯗꯤ ꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯆꯤꯡꯁꯦꯜ ꯀꯔꯤ ꯍꯥꯏꯅ ꯋꯥ ꯑꯣꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯗꯨꯁꯨ ꯂꯦꯞꯄ ꯇꯧꯗꯦ, ꯍꯦꯟꯅ ꯀꯟꯖꯤꯜꯂꯛꯏ꯫ ꯑꯅꯤꯃꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯌꯥꯍꯦꯟ ꯇꯞꯅ ꯑꯃꯨꯛ ꯃꯆꯤꯟꯗ ꯍꯥꯏꯔꯤ꯫ ꯑꯩ ꯋꯥꯔꯦ ꯆꯤꯡꯁꯦꯜ꯫ ꯁꯤ ꯌꯧꯅ ꯋꯥꯔꯛꯀꯅꯤ ꯈꯪꯖꯔꯛꯂꯝꯃꯗꯤ ꯑꯩ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯑꯝꯗꯕꯅ ꯐꯕꯅꯤ꯫ ꯄꯥꯕꯨꯡꯗꯣ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ, ꯅꯪꯕꯨ ꯀꯞꯍꯟꯒꯅꯨ ꯇꯣꯏꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯄꯥꯈꯨꯝ ꯑꯣꯏꯅ ꯋꯥ ꯑꯃꯠꯇ ꯄꯤꯕ ꯉꯝꯍꯧꯗꯦ꯫ ꯆꯤꯡꯁꯦꯜꯗ ꯇꯞꯅ ꯈꯨꯝꯂꯩ꯫ ꯑꯕꯨꯡꯆꯥ, ꯍꯧꯒꯠꯂꯨ꯫ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯁꯤꯒꯨꯝꯕ ꯄꯥꯡꯗꯕ ꯑꯃꯒꯤ ꯃꯑꯣꯡ ꯎꯠꯀꯅꯨ꯫ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯈꯨ ꯇꯨꯔꯒ ꯍꯥꯏꯖꯔꯤꯕꯁꯦ? ꯑꯩꯕꯨ ꯑꯗꯨꯈꯛꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯎꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯨ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯍꯥꯏꯕꯗ ꯑꯩ ꯌꯥꯕꯅꯤ꯫
ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯌꯦꯠꯄ ꯌꯥꯎꯈ꯭ꯔꯒꯦ? ꯃꯤ ꯍꯧꯔꯛꯄꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯁꯦꯟꯅꯔꯒ ꯂꯥꯛꯄꯁꯤꯗ ꯑꯩ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯈ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯇꯨꯁꯟꯅꯕ ꯃꯇꯧ ꯑꯃ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕꯗꯤ? ꯌꯥꯌꯦꯟꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯥꯗꯣ ꯑꯅꯥꯕꯗꯨꯒ ꯀꯩꯒꯅ ꯃꯥ ꯁꯦꯡꯅ ꯋꯥꯔꯦ꯫ ꯆꯤꯡꯁꯦꯜꯗꯣ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯈꯪꯂꯛꯂꯛꯏ꯫ ꯉꯁꯥꯏ ꯈꯛꯇꯅꯤ ꯚꯦꯂꯦꯟꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯈꯤꯕꯗꯣ꯫ ꯆꯤꯡꯁꯦꯜ ꯕꯦꯒꯇꯨꯗꯒꯤ ꯐꯣꯟꯗꯣ ꯁꯠ ꯂꯧꯊꯣꯛꯑꯒ ꯚꯦꯂꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯚꯦꯂꯦꯟ, ꯑꯩꯅꯤ, ꯆꯦ ꯆꯤꯡꯁꯦꯜꯅꯤ꯫ ꯆꯦ, ꯀꯩ ꯂꯩꯔꯒꯦ? ꯑꯕꯨꯡꯆꯥꯁꯤ ꯑꯩꯒꯤꯗ ꯂꯩ, ꯃꯁꯥ ꯉꯝꯗꯦ, ꯅꯣꯏ ꯀꯅꯥꯅꯣꯝꯇ ꯂꯧꯕ ꯂꯥꯛꯀꯦꯔꯥ? ꯌꯥꯌꯦꯟꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯤꯡꯁꯦꯜꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯐꯣꯟꯗꯣ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯀꯣꯡꯗꯒꯤ ꯁꯠ ꯃꯨꯜꯂꯒ ꯀꯣꯜꯗꯣ ꯀꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕꯒꯤ ꯍꯩꯄꯥ ꯁꯥꯔꯤꯅꯣ? ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯒꯦ? ꯚꯦꯂꯦꯟꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯈꯤꯕꯅꯤ ꯉꯁꯥꯏ꯫ ꯅꯪꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯤꯔꯥ? ꯑꯗꯨ ꯐꯥꯎꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯁꯦ ꯑꯕꯨꯡꯆꯥ? ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯀꯩꯗꯧꯕ ꯑꯩꯗꯤ ꯅꯣꯏꯗꯗꯤ? ꯑꯩꯅ ꯍꯥꯏꯖꯕ ꯅꯣꯟꯖꯕ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯦ꯫ ꯆꯤꯡꯁꯦꯜꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯐꯝꯍꯟꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜ ꯏꯄꯥ ꯄꯥꯈꯠꯅ, ꯀꯩꯅꯣ ꯑꯕꯨꯡꯆꯥ, ꯑꯩ ꯊꯕꯛ ꯄꯩꯗꯅ ꯂꯩ, ꯉꯥꯎꯁꯟꯅꯒꯅꯨꯁꯤ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯍꯥꯏꯕꯅꯤ꯫ ꯌꯥꯌꯦꯟ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯨꯗ ꯀꯥꯈꯠꯈ꯭ꯔꯒ ꯆꯤꯡꯁꯦꯜꯒꯤ ꯁꯤꯠ ꯕꯦꯜꯇꯣ ꯂꯥꯝꯗꯨꯅ ꯐꯥꯖꯤꯟꯕꯤꯔꯛꯏ꯫ ꯑꯩ ꯗꯥꯔꯤꯁꯦ ꯗꯣꯛꯇꯔꯅ ꯌꯦꯡꯗ꯭ꯔꯗꯤ ꯐꯔꯔꯣꯏ, ꯑꯗꯨꯅ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯌꯦꯟ ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯨꯝꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ꯫ ꯆꯤꯡꯁꯦꯜꯒꯤ ꯒꯥꯔꯤꯗꯨ ꯐꯥꯎꯕ ꯌꯨꯝꯗꯨꯗ ꯊꯧꯖꯤꯜꯂꯝꯗꯦ꯫ ꯃꯤꯅꯤꯠ 10 ꯐꯥꯗꯦ ꯑꯅꯤꯗꯨꯅ ꯌꯥꯌꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯣ꯫ ꯆꯤꯡꯁꯦꯜ ꯀꯨꯝꯃꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯉꯝꯃꯣꯏ ꯆꯪꯕ, ꯀꯨꯁꯤꯔꯥꯁꯤ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ? ꯌꯥꯌꯦꯟꯅ ꯊꯣꯡꯗꯣ ꯃꯄꯥꯟꯗꯒꯤ ꯍꯥꯡꯗꯣꯛꯂꯒ ꯋꯥ ꯑꯃ ꯍꯥꯏꯗꯅ ꯀꯨꯝꯃꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯆꯤꯡꯁꯦꯜ ꯀꯨꯝꯃꯛꯇꯦ꯫ ꯑꯣꯏꯔꯣꯏ ꯈꯪꯂ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯍꯜꯂꯛꯏ꯫ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯀꯣꯔꯠꯇꯨꯗ ꯕꯦꯁꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯌꯥꯌꯦꯟꯅ ꯆꯤꯡꯁꯦꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯄꯗꯨꯗ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ꯫ ꯕꯣꯏꯅꯥꯎꯗꯤ ꯏꯪꯒꯤꯠ ꯈꯔ ꯐꯪꯈꯤꯕꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯚꯦꯂꯦꯟꯅ ꯏꯉꯛꯉꯛꯅ, ꯗꯥꯌꯦꯟ, ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯤꯁꯦ ꯗꯣꯛꯇꯔ ꯂꯧꯔꯤꯔꯣ? ꯚꯦꯂꯦꯟ, ꯋꯥ ꯉꯥꯡꯉꯛꯀꯅꯨ, ꯑꯩ ꯏꯁꯥ ꯉꯝꯗꯦ꯫ ꯁꯤꯃꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖ ꯇꯁꯦꯡꯅ ꯍꯔꯥꯎꯗꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯤ꯫ ꯆꯤꯡꯁꯦꯜ ꯎꯕꯗꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯉꯥꯎꯕꯁꯤꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯄꯨꯔꯛꯄꯅꯤ ꯈꯪꯕꯅꯤꯅ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡ ꯂꯨꯝꯖꯗꯦ꯫ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ, ꯁꯅꯥ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯆꯤꯡꯁꯦꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯒꯦꯔꯥ? ꯊꯤꯟꯒꯦ, ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯏꯃꯥꯅ ꯐꯥꯖꯤꯜꯂꯒ ꯊꯝꯒꯅꯤ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯏꯃꯥꯗ ꯁꯦꯃꯥꯏꯅꯤꯗꯣ ꯍꯥꯟꯅ ꯍꯩꯌꯨ꯫ ꯍꯧꯖꯤꯛꯅꯦ ꯄꯨꯡ 9 ꯍꯦꯟꯈ꯭ꯔꯦ꯫ ꯅꯁꯥꯁꯤꯁꯨ ꯄꯨꯡꯆꯣꯠ ꯍꯦꯛ ꯆꯣꯠꯂꯤ꯫ ꯐꯤꯒꯁꯤ ꯍꯣꯡꯉꯨ ꯂꯥꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯆꯥꯛꯀ ꯂꯣꯏꯔꯦ, ꯑꯁꯤ ꯈꯔ ꯆꯥꯈꯣ ꯂꯥꯛꯑꯣ꯫ ꯂꯥꯏꯖꯒꯤ ꯑꯗꯨꯛ ꯐꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯆꯤꯡꯁꯦꯜ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯏꯃꯨꯡꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯄ꯭ꯔꯚꯥꯁ, ꯕꯣꯏꯅꯥꯎ, ꯚꯦꯂꯦꯟ, ꯊꯣꯏꯕ, ꯔꯦꯝꯁꯟ, ꯅꯤꯊꯤꯟ, ꯊꯋꯥꯟ, ꯃꯣꯏ 8ꯃꯛ ꯁꯪꯒꯣꯏꯒꯤ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯚꯦꯂꯦꯟꯅ, ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯕꯣꯏꯅꯥꯎ ꯅꯉꯣꯟꯗ? ꯄ꯭ꯔꯚꯥꯁ, ꯅꯪꯅ ꯀꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯗꯥꯂꯦꯟ, ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯕꯥꯟ ꯍꯣꯏꯒꯤ ꯒꯥꯔꯤꯗꯣ ꯉꯁꯤꯒ 2ꯔꯛ ꯁꯨꯔꯦ ꯂꯥꯛꯄ꯫ ꯑꯩꯗꯤ ꯗꯥꯂꯦꯟꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ, ꯑꯗ ꯚꯥꯞ ꯑꯣꯏꯗꯗꯅ ꯗꯥꯌꯦꯟꯗ ꯑꯣꯏꯅ ꯇꯧꯔꯨꯔꯦ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ꯫ ꯄ꯭ꯔꯚꯥꯁ, ꯅꯪꯅ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯗꯥꯂꯦꯟ, ꯑꯩꯈꯣꯏ ꯑꯃꯗꯣ ꯉꯁꯤꯗꯤ ꯏꯁꯧ ꯑꯃ ꯇꯧꯍꯧꯏ, ꯑꯗꯨꯒꯤ ꯊꯦꯝꯃꯒ ꯂꯩꯔꯤꯉꯩꯗ꯫ ꯅꯪ ꯈꯛꯇꯔꯣ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ? ꯍꯥ? ꯊꯋꯥꯟ ꯍꯣꯏꯁꯨ ꯀꯣꯏꯅꯤ꯫ ꯅꯪꯅ ꯎꯅꯔꯤ ꯁꯨꯃꯥꯏꯅ ꯎꯅꯗꯦ꯫ ꯊꯕꯛ ꯃꯇꯝꯗ ꯊꯕꯛ ꯆꯠꯂꯣꯅ ꯊꯥꯗꯣꯛꯑꯒ ꯂꯝ ꯅꯛꯅꯩꯌꯦꯅꯕꯨ ꯅꯪꯅ ꯀꯣꯏꯊꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ? ꯅꯨꯄꯤꯗꯨꯅ ꯑꯩ ꯊꯣꯔꯛꯀꯦꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏꯕ꯫ ꯗꯥꯂꯦꯟꯅ ꯈꯪꯗꯕꯩꯅꯤ꯫ ꯍꯣꯏ, ꯅꯣꯏ ꯈꯛꯇꯅꯦꯕ ꯅꯨꯄꯤ ꯀꯣꯏꯔꯛꯏꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯗꯥꯏꯔꯦꯛ ꯂꯨꯍꯣꯡꯉꯛꯄꯅꯤꯅ ꯀꯩꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨ ꯗꯥꯂꯦꯟ, ꯑꯩꯈꯣꯏ ꯗꯥꯌꯦꯟꯁꯦ ꯆꯦ ꯆꯤꯡꯁꯦꯜꯁꯦ ꯐꯥꯔꯒ ꯄꯨꯔꯛꯏꯔꯣ? ꯄꯨꯔꯛꯄ ꯇꯥꯕꯅꯤ꯫ ꯒꯥꯔꯤ ꯀꯌꯥꯅꯣ ꯂꯥꯛꯏꯗꯣ? ꯅꯤꯕꯥꯟꯒꯤ꯫ ꯉꯁꯤꯒꯤ 2ꯔꯛ ꯁꯨꯖꯜꯂꯤ꯫ ꯉꯔꯥꯡ ꯂꯥꯛꯄꯗꯨꯗꯤ ꯑꯩꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡꯒ ꯂꯥꯛꯑꯗꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤ? ꯗꯥꯌꯦꯟꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯁꯦꯟꯅꯒ ꯉꯝꯕ꯭ꯔꯣ? ꯆꯦ ꯆꯤꯡꯁꯦꯜꯒꯤ ꯄꯥꯕꯨꯡꯗꯣ ꯃꯣꯏꯅ ꯀꯩ ꯇꯧꯈꯤ? ꯃꯤ ꯑꯃ ꯍꯥꯠꯄ ꯃꯥꯡꯍꯟꯕꯁꯦ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯀꯦꯁ ꯇꯧꯅꯕ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯆꯦ ꯆꯤꯡꯁꯦꯜꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ? ꯑꯗꯨ ꯇꯧꯔꯗꯤ ꯅꯤꯕꯥꯟꯗꯨꯁꯨ ꯖꯦꯜꯗꯗꯤ ꯐꯅ ꯀꯨꯏꯅ ꯂꯩꯅꯤꯁꯦ꯫
ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯂꯩꯕꯒ ꯌꯥꯝ ꯂꯥꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯀꯦꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯗꯥꯏꯟꯒꯤ ꯏꯃꯦꯖꯇ ꯌꯥꯝ ꯁꯣꯛꯀꯗꯕ ꯖꯦꯜꯗꯒ ꯂꯩꯁꯜꯂꯨꯔꯦ ꯍꯟꯗꯛꯇꯤ ꯐꯖꯗꯣꯔꯕ ꯆꯦ ꯆꯤꯡꯁꯤꯜꯁꯦ ꯅꯨꯡꯉꯥꯏꯇꯦ ꯐꯖꯅ ꯃꯄꯥ ꯃꯆꯥ ꯑꯃ ꯂꯩꯖꯔꯒ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯌꯨꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯀꯤꯔꯖꯥꯠꯂꯣ ꯂꯩꯕꯅ ꯑꯗꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯔꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ 이마가 다인가나 파나부 신자는 왜나 ꯑꯩ ꯀꯣꯛꯀꯁꯦ ꯂꯩꯈꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯣꯏ ꯊꯤꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯔꯗꯤꯅꯦ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯔꯒ ꯂꯩ ꯗꯥꯏꯟꯒꯤ ꯒꯥꯔꯤꯗꯣ ꯁꯣꯛꯅꯨꯀꯣ ꯄꯣꯠ ꯆꯩ ꯌꯥꯝ ꯌꯥꯎꯍꯧꯕꯅꯤ ꯍꯣꯏ ꯗꯥꯂꯦ ꯚꯤꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯇꯔꯨꯛꯇꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯌꯥꯍꯦꯟꯗꯣ ꯔꯨꯝꯗ ꯆꯪꯂꯒ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯤꯕ꯭ꯔꯥ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇꯨꯗ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯏꯔꯨ ꯂꯨꯖꯊꯣꯛꯎꯔꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯍꯥꯞꯂꯤꯕ ꯁꯤꯝꯗꯣ ꯂꯧꯊꯣꯛꯏ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯤ ꯋꯥꯔꯧꯒꯅꯨꯀꯣ ꯁꯅꯥ ꯑꯩ ꯅꯪ ꯑꯃ ꯃꯥꯡꯍꯟꯕꯗꯤ ꯉꯝꯃꯣꯏ ꯅꯪ ꯑꯃ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯍꯤꯡꯅꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯅꯪꯅ ꯌꯥꯗꯦ ꯈꯪꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯒ ꯂꯥꯛꯄ ꯅꯪꯒꯤ ꯑꯕꯨꯡꯆꯥꯁꯦ ꯉꯁꯤꯁꯨ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯍꯦꯟꯕ ꯑꯃ ꯑꯣꯜꯂꯤ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗꯕꯗꯣ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯁꯤꯅ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯁꯅꯥ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯒ ꯄꯥꯕꯨꯡꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯁꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯁꯅꯥ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯕꯣꯔꯗꯇꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯧꯊꯣꯔꯛꯑꯒ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯊꯝꯕ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯆꯤꯡꯁꯤꯜꯕꯨ ꯃꯣꯏꯒꯤ ꯔꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯒ ꯊꯧꯅꯥꯒꯤ ꯃꯅꯥꯛꯇꯨꯗ ꯉꯥꯛ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯇꯧꯔꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯍꯜꯂꯤ ꯊꯧꯅꯥꯁꯨ ꯀꯨꯏꯅ ꯎꯔꯨꯗꯕꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯎꯕꯗ ꯍꯔꯥꯎꯖꯩ ꯇꯟꯖꯥꯗꯨꯗ ꯆꯤꯡꯁꯤꯜꯒꯤ ꯀꯣꯜꯗꯨꯗ ꯃꯄꯥꯕꯨꯡꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯆꯤꯡꯁꯤꯜꯗꯣ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯉꯁꯤ ꯃꯅꯦꯗꯣ ꯃꯌꯨꯝꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥꯁꯦ ꯉꯄꯥ ꯑꯣꯏꯔꯨꯗ꯭ꯔꯦ ꯂꯥꯏꯖꯗꯨ ꯆꯤꯡꯁꯤꯜꯕꯨ ꯃꯄꯥꯟꯗ ꯗꯥꯏꯅꯤꯡ ꯔꯨꯝꯗꯨꯗ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯐꯝꯍꯜꯂꯤ ꯀꯅꯥꯅꯣꯅꯦ ꯐꯣꯟ ꯇꯧꯔꯛꯏꯕꯗꯨꯕꯣ ꯑꯩꯈꯣꯏꯅꯦꯅꯦ ꯃꯥ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯍꯩꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯌꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯆꯤꯡꯁꯤꯜꯗꯣ ꯀꯞꯄ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯃꯥ ꯌꯨꯝꯗꯨꯗ ꯃꯈꯣꯡ ꯀꯃꯥꯏꯅ ꯊꯥꯡꯖꯤꯟꯒꯗꯧꯔꯤ इमुंग मनुंगी अहल पुलप यावरका लाकदबनी मा सिंगना अदुगी बाप ओरुद्रे मराइबक थीबी लक्तगी थीरबिनी ngasisu maraibak thibi haiba mingthol se phangli mamangda fawba khaludaba thawdoni mana yahengi manakta leibadi migi makada yetpi hainabi nupi su oirakte mapabuna khwaidagi yakidaba thabak suri adubu masana yada namdana yumsida khong thangzile simakna masana yade phabani hairubusu karaidagi yadori lakninga matamda laktuna yumsida pisak piklingaidagi sanaduna chawrakpani अदुबु ngasi lakliba khongpom sidi hanagi chumna lakpu khulaktu nati tha mari manga hena yahenga paw phongnadana leirabani chingsel kappa hinjili laisu su thinbige haradi thinbibe yabani nupi mabu adubu bilena wa khara tamlambaga mani uisu laktuna leiri haibaga nupi machani khajikta da lamke lamai bisu ta haningde machani ngol tawna nungsijabani laizina su कप याब कपमबनी चिंगसेलदो वारमान लेपख्रे अदुगा लाइजगा पुना चाक चखोम अममम चामिनारी चखोम अहुम फाना फाव मा हुखिदे युमदुदा लैरिबा आंगांगसिंगबुसु ngasiदी नोफे नोफे दा तौदुना लैख्रे उपाय लेते मफी मरोल दो होंगदोका मा याहनगी रूमदा तबली तबली लाई याहन फमुंगदुदा फमदुना लेरमी इकोय कोयनरे अनि दिसो याहन चंगई बनुपीदुदा हाइफेट यंगगा हाइरि ऐ फमुंगसिदा अदुम तुमुना हयिंग माना थिंजरानी युमदा चिंगसेल अदुम लेपगा नुपा मंगोंदा यंगलगा हाइरि अबुंजा ऐ सेंगना नंगी वाखलसे कहिनो खंगदे ऐना खंगनब होनरबसु ngamdre ऐना ngamdre हाइबा खंगदी नंगना खरा खजे खंगनबिबा यादब्रे ngonda पुमनमकी फनबनी ऐना दौरिसे सना नंग सेफ ओइना लेबसिना ऐगे प्रायोरिटी नंग थबक चटबा खोटबा अंगांगैदे सेनक पुंथें तुमुला
ꯐꯃꯨꯡꯗꯨꯒꯤ ꯀꯥꯡꯈꯟꯗꯣ ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯣꯟ ꯑꯅꯤ ꯂꯩꯔꯤꯗꯨꯗꯒꯤ ꯑꯃ ꯄꯥꯏꯔꯒ ꯔꯨꯝ ꯇꯣꯉꯥꯟꯕꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯆꯤꯡꯁꯤꯜ ꯍꯥꯏꯔꯤ ꯅꯪꯒꯤ ꯇꯨꯝꯐꯝꯁꯦ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩ ꯍꯩꯅꯗꯦ ꯃꯤꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯑꯗꯨꯗꯤ ꯀꯥꯏꯗ ꯇꯨꯝꯒꯦ ꯍꯥꯏꯕꯅꯣ ꯐ꯭ꯂꯣꯔꯗ ꯇꯨꯝꯒꯦ ꯍꯥꯏꯔꯣꯅ ꯑꯗꯨ ꯅꯪ ꯊꯤꯔꯨꯅꯨ ꯌꯥꯌꯦꯟꯗꯒꯤ ꯃꯣꯟꯗꯣ ꯇꯥꯞ ꯃꯨꯜꯂꯒ ꯁꯣꯐꯥꯗꯨꯗ ꯀꯩꯁꯨ ꯈꯟꯗ ꯇꯨꯝꯊꯈ꯭ꯔꯦ ꯌꯥꯌꯦꯟꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯤ ꯌꯧꯅ ꯍꯦꯛ ꯋꯥꯔꯧꯔꯕꯅꯤꯅꯦꯀꯣ ꯑꯩꯉꯣꯟꯗ ꯐꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯐꯩꯖꯨꯞꯇꯣ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯤꯡꯁꯦꯜꯗ ꯁꯨꯞꯆꯤꯟꯕꯤꯔꯛꯏ ꯌꯥꯌꯦꯟꯅ ꯐꯩꯖꯨꯞ ꯁꯨꯞꯄꯗꯨꯗ ꯆꯤꯡꯁꯦꯜꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯇꯨꯝꯗ꯭ꯔꯤꯃ ꯐꯅ ꯋꯥꯔꯨꯔꯁꯨ ꯄꯥꯛ ꯍꯦꯛ ꯇꯨꯝꯊꯕ ꯌꯥꯒꯗꯕ ꯂꯩꯇꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯅꯣꯡ ꯉꯥꯜꯂꯛꯀꯅꯤ ꯈꯟꯕꯗ ꯃꯥ ꯑꯋꯥꯕꯁꯨ ꯑꯃ ꯑꯣꯏꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯁꯤꯟꯊꯔꯛꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯅꯤ ꯌꯥꯍꯦꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯁꯨ ꯇꯧꯗꯦ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯁꯨ ꯇꯧꯗꯦ ꯁꯤꯅ ꯐꯔꯅꯤ ꯈꯜꯂꯒ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯃꯀꯣꯛꯇꯨ ꯐꯥꯎꯕ ꯃꯥ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯃꯥꯅ ꯁꯣꯐꯥꯗꯨꯗ ꯇꯨꯝꯂꯒ ꯃꯥꯅ ꯐꯃꯨꯡꯗꯨꯗ ꯀꯃꯥꯏ ꯇꯨꯝꯗꯣꯔꯤ ꯁꯤꯡꯒꯜ ꯁꯣꯐꯥꯗꯨ ꯈꯛ ꯆꯤꯡꯊꯣꯛꯑꯒ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯉꯥꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯣꯝꯗ ꯁꯀꯦꯟꯗꯨ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯞ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯟꯅ ꯂꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯈꯔ ꯀꯟꯅ ꯉꯪꯉꯤ ꯃꯣꯟꯗꯥ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ ꯄꯥꯝꯃꯦ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯦꯞꯂꯤꯉꯩ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ ꯄꯥꯝꯃꯦ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯦꯞꯂꯤꯉꯩ ꯊꯃꯣꯏꯗꯣ ꯄꯤꯊꯣꯛꯂꯣ ꯋꯥꯈꯜꯗꯣ ꯂꯦꯞꯊꯣꯛꯂꯣ ꯅꯪ ꯑꯩ ꯊꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯍꯧꯔꯁꯤ ꯅꯪ ꯑꯩ ꯊꯃꯣꯏ ꯑꯅꯤ ꯇꯩꯁꯤꯟꯅ ꯍꯧꯔꯁꯤ ꯃꯥꯕꯨꯗꯤ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯂꯔꯣ ꯑꯩꯒꯤ ꯑꯣꯏꯔꯤꯉꯩꯗ ꯊꯥꯗꯣꯛꯂꯔꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁꯣꯐꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯄꯥꯏꯗꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯁꯨꯃꯥꯡꯗ ꯃꯌꯥꯝꯕꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯅꯤꯕꯥꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯆꯠꯂꯤꯅ ꯍꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯕꯩꯅꯦ ꯇꯥꯃꯣ ꯀꯩ ꯊꯕꯛ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯞꯄꯨꯒꯦꯅ ꯆꯠꯇꯣꯏꯅꯤꯅꯦ ꯍꯥ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧꯅꯥ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯛ ꯌꯥꯝ ꯄꯥꯡꯗ꯭ꯔꯗꯤ ꯃꯤꯅ ꯆꯥꯟꯁ ꯂꯧꯈꯤꯕ ꯇꯥꯕꯅꯤ ꯃꯤꯇꯣꯞꯇ ꯄꯤꯕꯗꯩꯗꯤ ꯑꯩꯒꯤ ꯏꯃꯔꯤꯗ ꯄꯤꯕꯅ ꯐꯩ ꯈꯜꯂꯝꯕꯅꯤ ꯅꯊꯧꯅꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯞꯆ ꯇꯥꯔꯦꯗꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯀꯩꯁꯨ ꯅꯠꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯁꯀꯤꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ